Maroiba pau. Lamdam asigi apunba saktam thugai haina honarakliba singnadi sungam ngamhaloi haina Manipur gi Chief Minister Birena Fongdokhrei. Lupa crore listing amaga chatred humbutaruk chang na paikat kadaba kilometer yankai matoi dasmik ani ahum sangba Imphal ring project asi loirabadi Imphal manung the traffic jam thokpagi fibam leiraroi haina Manipur lenga ki works minister Govindas Konthozam na Fongdokhrei. Amadi Lamdam asida paramedical institute kia linkhatuna paramedical staff masing hengat hanbagi tangai fadafalei haina wangkai SG MLA Thangzam Arun Kumar na Fongdorakli.